Imphal West District Manung Chanba Chingmerong Rongmai Kabui Khulda Leiba Water Resource ke Chief Engineer Remei Alimei gi Yumgi ke Ngarang Nongalamdai sakhangdaba singna granite ama thamjilamle granite ado ngarang ayuk pung 13 minute kontrarom tarakpada Lamphel Police Station ge team amana lokhatkibaga loinana thodok asigi matangda case ama register tawkhre hairi amaromda bom thamjilamba ge thodok asibu yaningdaba phongdokladuna khulasigi Women Society amadi miyamna khulasigi community hall da wakat mifam chathakre wakat mifam adada saruk yakibi Chingmerong Rongmai Kabui Village Women Society ge Secretary Lansinlu Daimei na hai mi kungna taba amadi yumgi get asiga naknabada angangi school singna Byron Academy su leiriba mapam asida bom thamjindana aki akhang pibiba haibisi laibak thibani thawang asi kanana karigidamak chatharambano haiba khangbangamdre karigumba nungaina daba leirabasu ningthina wari sanaduna yasinaba puraknaba honabiu ngasi nongalamdai mi thok taba tanja thodok asi thokpa amadi bom asi pokhai hogdaba oibana asokapandi yaudраbasu micham singda akiba amadi pokhale karigumba bom asi pokhaiduna asokapan nanglamba tarabadi madugi daita kanana pugadoribano asingumba thawang asi amuk hanna chathabiganu amadi miyamda aki akhang pokhanbiganu haike wakat mifamadada we stand together against bomb culture stop creating fear among innocent public micham gi yumda bom thambayaningde our Manipur deserves justice and safety for all we condemn the planting of bomb at residential area stop threatening innocent public haibana chungba why sing thaba placard kayasu sizinake Ikoi Chingmerong Rongmai Kabui Khul sit protect tawse yumlakta bom thamlamba haibse ikoi khungidi yamna leibak thibni aduna sigumba se amuk hanna tawbiganu aduna sigumba yumlakta bom thamlamba haibse leikai sinasu ya nungai na de aduna school su nak libni aduga leikai su loina pulibni aduna pukhaiba thoklam lagadi loina mak sokpa loina nangdoi ni chaliba mi singsu main road ka loina nakna daponi aduna yari makhai di sigumba se yumlakta bom thamba haibse tawbiganu nungaina ba daba lairabasu nokoi masen nungaina ba da tawo yumlakta bom thamba haibse ekoi Chingmerong Rongmai Women Society singna nungai de adum do hanna tawbiganu khun manungda yumlakta bom thambiba haibse ekoi adugi damak ta thambane tawbinu hanko